Manipur da Census Toudringei Mamangda NRC Toubiyu Haina Prime Minister Amadi Atei Mari Leinaba Singda National People's Party NPP Manipur State na Taksinkhre Haina Party Sige State President Dr. Lorho S. Fozena Fongdorakli Ngasi Manipur da Leiba Party Sige Office da Pangthokpa Pawgi Mifam Amada Wafam Asi Mahangna Fongdokhibani NPP gi National Vice President I Hemochandra Yaungna Pangthokpa Pawgi Mifam aduda Dr. Lorho S. Fozena Makhatana Hai Party Sige National President Conrad K. Sangmana Manipur da NRC Taugadabani Haibu Wafam Mamangda Fongdokhiba Laikre Masigi Sumathakta NPP si Manipur gi Chungsinaba Lengak Tuyawa Party ama oina Mamangda Lengak asina NRC gi matangda Lokhiba Warib Khudingmakta Saugatlaga Laki Hausi Oidiba Manipur gi Fibam Amadi Miyam gi Ihul Yenglaga Census Toudringei Mamangda NRC Toubiyu Haibu Wafam asida Imphal oiba NPP gi firep adu aiba Cherol oina Prime Minister, Union Home Minister, Manipur gi Governor, Chief Minister, NPP gi National President Amadi Register General and Census Commissioner of India da Taksinkhre Haina mahakna Fongdokhi Pawgi Mifam adu da saruk yakiba NPP gi National Vice President Irengbam Hemochandra Hai Mitop Changsilakpagi Khudong Chadaba Kaya Mayok Nariba State asida Census Toba Haiba si Khudong Thiningai Oigani Masigi Sumathakta IDP Sing Masagi Yumda Hanjinba Ngamdriba Asigi Matangda Su Lengang na Mityeng Changba Mathautai Lanjan Nadiba Singna Masagi Yumda Hanjinba Ngamdana Lairingai Matamda Karamba Self Enumeration Taugadawriba no Haina Mahakna Fongdokhi Pawgi Mifam aduda Liangmai Taruk Hatkibagi Matangda SKTV na Hangba Wahangi Pawkum Piraduna Dr. Lorho S. Fozena Hai Taudo aduda Chenaba Singi Mathakta Lengang na Tabak Lokhatpam Thoi Taudo aduda Chenariba Mioy Sing Lengang na Masak Hanglabani na Tabak Waikhatpam Mathautai Haina Mahakna Makhataki Zik Hariba Koigi Nagagi Hakchang Taruk Hozipau Yumda Hanna Mayamna Pubiningdriba Maram Sidi Mayamda Dum Khanga Galerapne. Adagi government side Tegi Shu Magi statement Pigada Makeshu Pire, Madu Piri Makedo Aquesho Adum Yai Adubu. Mio Bigi Hakchang Si Mayumda Halaktrip Hawa Adagi Mashigumba Moigi agitation Hozipau Tauriba, demand Tauriba. The perpetrators or Natraga around the missing to Paraga Sakarna Moige Matik Chaba Saja to Pidaba Habisi Chumichum de Habi Matangsi the name Moina Yamkanatawse. Yanhan Muktada National People's Party Mayamgi Shumba Yamna popular sentiments Loinana Mayamgi movement NRC Hana Tauraba Matunda any census delimitation gi Akoi exercises NRC na hangadong haibudugi demand sida akoi equivocally with one voice akoi gi party ki su madu support tawzayana haijabuga loina na Manipur gi amna exceptional oiba circumstances dadi this is not the right time.